Nongzu nungsa khaidana amadi ahi nungthil naidana miyamda Manipur gi kachin koya yauna pau yohanana bahotnariba press amadi electronic media singi mathakta pau hapkadabani natraga haploidabani haiba tongan balup kayagi pressure na maram oiraga numinini pau fongba amadi pau piba leptuna pau ga mari leinana thabak tawriba miyamna wakat mifam chathakre ngarang kai sampat leimasam laikai community hall da press ki ning tambada khut thingjan birakanu haiba wafamda All Manipur Working Journalists Union Amzu Editors Guild Manipur EGM amadi Manipur Hill Journalists Union MHGU na Duna fam kiba wakat mifam aduda lamdam asida leiriba tongan ba pauche amadi electronic media gi chief editor sub editor video journalist reporter amadi mari leina basingna ayuki pung mapan dagi nungthil pung ani fauba sarukya ki amadi press amadi electronic media gi mathakta piriba akan pressure kaya asiki mayokta laiki Mahairoi Loop M Sugi ex office bearer singna semba fact finding committee na October gitang mapanda GM hall da mifam pangthok tuna laukiba warep media da phongba yani natraga yaroi haina chayet naba lakpadagi numitini paumi singna mathau tawba lepkhibadagi oirakhiba phibam asigi matangda All Manipur Working Journalists Union, Editors Guild Manipur, amadi Manipur Hill Journalists Union na punna sinduna ngarang October gitang tara nitoy English singaniga supna kunga nitoy ginungtil gipong ohum taba matamda CSO singi mihut yaw na miyam gi mifam ama Manipur Press Club ta pangthokre mifam aduda amata oina ahan bawarep oina kumjali singaniga supna kun mathoy gi March ki tang mangada Manipur Press Club ta pangthokiba miyam gi mifam na laukiba warep haibadi loop amagi manungda chayet na ba leiraga media da chaitheng piba yaning da ba fongdokpa nakal ani makta leiriba yana da basing loisindri fauba pau nakal ani gi makhal amatagi pau yana ba fibam laktri fauba haptaba Amzu amadi EGM anina state asida tangdu laitana amadi media na ningtamna laibak miyam gi thawgal tawba ngamnanaba semba code of conduct local adjustment bu stakeholder khudingmakna ikai khumna ba utpina ba haijaba hariba warep ani asida amukhanna chesin hanba haina warep lauki ani shuba warepta M-Sugi maikaidagi media da thadorokpa cherol natraga makhoiga mari leinaba pau yauna mahairoi loop asiga mari leinana atopa nakal dagi lakpa pau amata yanaba phibam ama laktri fauba fongdaba amadi ahum suba warepta lepnuraba I pau ga mari leinaba thabaksing ngasi October gi tang 12 English singani ga supna kuni thoidagi amuk hanjinba haina warep launaki Manipur ko ba toan bi samsuli mon thuya Sidai ta kana gina bias ne na ka leitana mai phone na press na warang ko ba amju na warang ko ba gil na warang ko to akoi phawai mase akoi ta Manipur da le Manipur ko mo phon chu thone ana press ne he pressure to ri kari do bino masi mo da akoi humble request ko humble appeal ma to kun thui he to mo ta press ta ne he to ri press ta ne adu war ga di press se leitana kramai to sakar na su press ta ne yang phajana haira da yang phajana haira da matam ni matuina sakar su press ta ne sar civil society or guna to press time ba look luman so press time ba adu rodi press hindori bra ba kuin adang sai ita wa na haimada masini bi humsina koi dori bra Social reformer through music and sports kilamda Mahatma Gandhi International Award fanglakpada natana UNESCO Award in the field of song on social issue fanglaklaba saisakpa oibada natana sanaroi amasu oiriba konthaujam bobinbu nawriya pakhang lakpa kendro gi MLA Sorai Sam KB na oktuna pukning thagwat khre ngarang ningthemcha karongda leiba MLA gi yumda pangthokpa achamba thorom amada kendro asigi MLA SKB na haikibada khunai asigi oina asigumba lemjaningai oiraba award lawrak asi thaganingai ni afaba thabak kaya pangthoktuna tunggi mirol gi damakta thamnana bahotnasi lamdam asida aiko ingtapa amadi phattaba chinjakta lupkhraba naha singbu afaba pautak piduna achumba lambida puraknana ba hotnaminasi haiki Green Can Industries na 9th Mahila IRB Battalion gi caravan model bus ta ahanba mobile toilet install tawkhre Manipur ki ahanba oina Green Can Industry ki proprietor Justin Laishram ki matengdagi 9th Mahila India Reserve Battalion gi caravan model bus ta mobile toilet install tawduna khusinabagi thauram pangthokhibani nupi singna mafam chadabada kuina duty tawba amadi lamsang chatpada thengnari ba awaba singbu khangbiduna DGPP Dongel na asigumba wakhalon asi puthorakhibani asigumba mobile toilet install tawduna khusinabagi thauramga mari lenena Green Can Industries ki proprietor Justin Laishram na haikibada yamna challenging oina ahanba oina toilet asi install tawkhibani makhatana su atopa singda tawrakhigani haiki asigumba ahanba mobile toilet yauraba
model bus khusinabada apenba pokladuna asiguma thodang asigidamak 9th IRB Mahila Battalion gi commandant Khoisnam Sharma Devina ngamkhai leitana Green Can Industries bu thagatpa phongdorakli yam challenging choi gi ba koi da yamna tongningbam su phawna to gi ba de koi na sis gi pot se koi battalion gi commandant oi bi bu se 9th IRB gi man Sharma gi mana so suggestion to gram ba da aptang aduda koi na su yam tongning gi ba sig mobile da se ma le bi yam sig ba ba se koi na su understand da wa li le ba se adu da ne na zanam tang toge haina si toge ne aham bane koi Manipur da sigi mobile do ne apse gari manung da Bisnupur district ki manung chana laiba Kumbi Setupur Mayai Lekaida ngasi nongmagi oiba Farmers Training Program on Poultry Management and Scientific Rearing haiba training program ama pangthokre National Livestock Mission ki makhada Manipur Lenga ki District Veterinary Office Bisnupur na sinduna ngarang pangthokiba scientific oiba maongda yen nganu loibagi training program hongdokpagi thoramda Kumbi Municipal Council gi hanagi Vice Chairperson Wahengbam Bobi Chan Luwang District Veterinary Office Bisnupur gi Joint Director Dr. Khuraizam Santibala Devi Social Activist Wahengbam Panchamani Maitai amadi Wahengbam Ramdhon ex Councillor na maru oiba mithunglen sing oina saruk yakhi Farmers Training Program da Kumbi Municipal Council gi tongan ba laikai singdagi lakpa mioi punna trainee chamaga yankhai humdoina saruk yakhi Training program aduda expert resource person oina District Veterinary Office Bisnupur gi Veterinary Officer singna mathang sitna Dr. Sunita Nambam Dr. K.S. Dhananjoy Singh amadi Dr. T.S. Rina na tongan ba topic singda wangangki Haukiba pung kunmari da India da nauna mioi lising ani chatret marfu COVID positive oire laikhidaba mi gi masing na tarukni fagalakpagi changcha da marfu tara nipan ga 10.3 taruk oiri apunba confirm case na koti mari lakh ni futaruk lising kun matoi chahum tara mapan yaukre active case na lising kun taruk chamnga supna mapan ni laina asina maram oiraga laikhidaba mi gi masing na lakh manga lising kun nipan chanipan ni futaret ni laina asida gi naba faduna discharge taukiba mi gi masing na koti mari lakh ni fu lising homfu manga chamapan homfu humdoi Laina asadagi ngaktok na ba vaccine kapthoki ba apun bamigi masing na koti chani tara mapan lakh tara manga lising kuntra mapan chani marfumato hentre malem goi na covid like chana khwaidigi na sokala balaibak singi manung da USA na ahan ba India na ani shubada amadi France na om shubada lairi awang nongpok state ki oina Assam na ahan ba Mizoram na ani shubada amadi Manipur na om shubada lairi